School Phagarhansi scheme ki makhada Kendra Humpuda School Amamam Semgatnaba State Budget ta Lupa Crore Kungamari Yarmark Tawduna Thamle Haina Chief Minister Nothobam Birena Phongdokre. Manipur University na lawba chahiye sigi BSc Geology Honors last semester exam da fail oire haina lawthokrabi mahiroi ama Manipur pumbagi ahum suba position taramle. Lamdam asidagi nisagi potlam sing phagatpada chauba thodang lawkiba nab amadi Manipur Police ki team sing da Chief Minister na mana piduna pukning thawatkre. IMC na konba mafam sing da laiba license pai daba dukan sing athing bathamle municipality A ki wangmada laiba building sing action lawkhatlagani haina Maut Minister TI Shyam Kumar na cheksilwa thamlakli. Manipur lenga ki makhada lairiba department sing mating pinaba watpadagi lawni sing da matam chana ising piba ngamdabani haina Agriculture Minister V Hangkhaliana nangba phongdokre. Amasung Puwariga Sagonaduna Laklaba Thong Nambonbi Mari Renabasingna Yengshinba Watpadagi Ninkhaiba Hore Atubada Miting Chandrabadi Mutkhagani. Ma'am Bukrumzari Adom Nengrip Impact News ni Irina Thinguzabna Huzipunjas Fawbagi Maru Pausing Ma'am Pizari. Department of Education S Manipur Amadi Board of Secondary Education Manipur na punna khutsam naduna nifutaruk amadi nifutaret suba annual prize distribution function amadi incentive award ceremony 2018-19 ngasi pangthokre lenga ki school Phagalhansi scheme gi makhada Kendra Humpuda school amamam khangatlaga hena phagat pamaongda semgatnaba thabak paikhatpa hore haina Chief Minister Nothobam Birena phongdokre. Palace compound laiba city convention da pangthokiba thawramaduda Chief Minister Nothobam Biren amadi Education Minister Thokchom Radheshyamna Kumja English Singani Taranipan amadi Taramapangi Board of Secondary Education Manipur na lauduna pangthokiba class 10 examination da state ki oina makok tarakraba position holder ahumda state asigi ahanba oina tula amamamgi oiba sana lupa amadi senjengi medal loinana cash award piduna pukning thawaki mari shuba position dagi kungamanga fawbagi mahairoida lupa lakh amamam district ki ahanba position holder da lupa lising yangkhai amadi ani shuba position dana lupa lising kungamanga khutsinaki ngasigi thawramaduga mari lenana tongan tongan ba mioi amadi trustee singna piba incentive award yauraga punna mahiroi humbudraga tarukta award marfuga mari khudol tamki thawramaduda Chief Minister na school Phagarhansi scheme gi makhada kendra khudingmaki school amamam semgatnaba state budget ta lupa crore kunga mari year mark tawduna thamle masigi sumathakta scheme asigi damak center dagi lupa crore taramapan gi senfam su sanction tawre khangalaba school sing asi primary level dagi hauraga modern educational infrastructure leiba loinana open gym gi khudong chabasu lahengani scheme asigi thabak ayamba haukhre loinana numit manga tarani gi manungda school khara miyam gi mit mai oinanaba khanghalagani lengakna oja singi oinasu pukning thawgatnaba akhanaba incentive pinabasu thawrang leire lengakna paikhalake khaliba thabak thoram sing asi mama mapa oiriba sing civil society organization sing amadi miyam gi oiba achauba mateng ama tangai fadana changi haina Chief Minister na phongdokhi model git le thak la gider be school sing state tammo de boza sing or tamning ba interest la boza sing agoi advertise na ting ba tor kanda kaurga mama gi interest le sing ko ho kre education minister amadi education department masigi wa au phasana do ho kre masigi mari le na koi monetary darkar nahi bani na koi budget state budget ta koi 24 crore mama ko yar mak togi another 19 crore ma central ratio koi gi school for good and sing category wise schools in the sanction to be
ꯋꯥꯏ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯁ꯭ꯇꯦꯞ ꯈꯔ ꯈꯛꯇꯤ ꯉꯁꯤ ꯌꯦꯡꯕꯤꯌꯨ ꯍꯧꯖꯤꯛ ꯗꯣꯅꯔꯁꯤꯡꯅ ꯇꯧꯕꯤꯔꯝꯃꯤꯕ ꯔꯦꯁꯄꯦꯛꯇꯦꯗ ꯗꯣꯅꯔꯁꯤꯡꯅ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯂꯩꯕꯤꯔꯝꯃꯤꯕ ꯂꯩꯈꯤꯗ꯭ꯔꯕꯤ ꯑꯩꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯃꯤꯡꯗ ꯑꯇꯣꯞꯄ ꯇꯧꯕ ꯌꯥꯏ ꯑꯗꯨꯕꯨ ꯏꯖꯨꯀꯦꯁꯟꯗ ꯀꯣꯟꯁꯦꯟꯇ꯭ꯔꯦꯠ ꯇꯧꯕꯤꯔꯀꯥꯟꯗ ꯏꯖꯨꯀꯦꯁꯟ ꯍꯥꯏꯕꯅ ꯁꯣꯁꯥꯏꯇꯤꯁꯤꯒꯤ ꯕꯦꯛꯕꯣꯟꯅꯤ ꯏꯖꯨꯀꯦꯁꯟ ꯍꯥꯏꯁꯤꯅ ꯉꯁꯤꯒꯤ ꯒ꯭ꯂꯣꯕꯦꯜ ꯆꯦꯟꯖꯤꯡ ꯋꯥꯔꯜꯁꯤꯗ ꯑꯣꯟꯂꯤ ꯁꯤ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯁꯣꯁꯥꯏꯇꯤ ꯊꯝꯕ ꯉꯝꯃꯣꯏ ꯑꯐꯕ ꯁ꯭ꯇꯦꯠ ꯊꯝꯕ ꯉꯝꯃꯣꯏ ꯑꯐꯕ ꯀꯟꯇ꯭ꯔꯤ ꯊꯝꯕ ꯉꯝꯃꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯇꯧꯕꯤꯔꯝꯃꯤꯕ ꯁꯨꯝꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯁꯤꯁꯨ ꯑꯗꯨꯒꯤ ꯂꯥꯏꯟꯗ ꯑꯩꯈꯣꯏ ngasi ki thoram aduda saruk yakhiba education minister thokchom radhesh yamna haikibada education department asi maming tagi oiba department ni department asi gi yanglen sarudi oja sing mama mapa amadi state asida leiriba miyam ni department na khudong chadaba ama lakpa matamda miyam gi khudong chadaba ni khana solution purakpada mateng pangbiu haina minister thokchom radhesh yamna appeal tawki mahakna makha taraduna hauzik leiriba lengak asina school fagathansi mission ki makhada khangatlaba school hufu semgatnaba thorang paikhatli darkar leiba oja launaba loinana infrastructure fagatnaba thabak paikhatli miyam gi suggestion gi matung ina school kayasu punsinnaba hotnari private school singi oinasu akhanaba ek ama pass tawduna yengshinaba thabak paikhatle nakalamaromda thoram gi manung channa Manipur education service ki official ZEO sing headmaster amadi oja singi oiba interaction program amasu pangthoki pressure cooker on top of mutta akoi moi singse there is something in the honorable CM haibirame potential yauri moida moide nom sa ma imanum yauri haina nom sa putro ko darkale putro ko thabak se karana to the parents and teachers haide moru why we are standing today why I am standing today here I ngasi nepse ngam jeri se only because of my teachers karamba hanu kasa I would like school tamira college tamira ko hi kasa akoi na pisa to gira kadi hairu ngasi lei bagang se they can become wonderful human beings they will be the most valuable assets. Other mama papa lepakana angam our children can do wonders. Only thing is we need a little bit of battle to viva. Kitang konviva. Hello iraka lao. I'm here for you. This is not the end of the world. Ladies and gentlemen, anaba mida luna to godo na hello iraka mi luna to godo kon sei viva ta agate ang mangai. So these people, these young people, they can do wonders. They will make our place, our state wonderful. Aduna support to BBO. Kanglaipak Students Association KSA District Council Ziribam nangasi Ziribam Higher Secondary School yangshilubada school gi leipam tokpa infrastructure matik chana leiramdabada nungnangba phongdokladuna mari lenaba singna micheng changbiu haina thadorakpa chirol amada appeal tawrakli Manipur University na lawba handak haidokhiba BSc Geology Honors ki aroiba semester gi exam haidokpada fail oire haina lauthokrabi mahiroi ama Manipur pumbagi oina ahum shuba position taramle Manipur University ki asoibana maram oiraga fail oiruraba mahairoi adudi Waiko Mani Girls College ta tabi Nongpok Sekmaidagi Asina Begamni hiramasi gi matangda Thobal da leiba Desam Thobal District Council gi office ta pangthokiba paugi mifam amada lup asigi president Surja Kumar oinam na hai Manipur University na mahairoi asina tha asigi tang amada lauthokiba exam result ta BSc Geology Honors ki aroiba semester da fail oire haina lauthoraki adubu result aduda mahakna iramliba aduga chana dabadagi rechecking taunaba hotnaringai chairakta July gi tang 12 da Manipur University ki Controller of Examination IC na corrigendum ama tholaklaga third position tare haina Manipur University ki notice board ta thelamki hairiba corrigendum asi ngasi fauba mari lenaba college ki principal da fauba khanghan bidana thambiramle Manipur University ki asigumlaba checksin daba thawong asi desamna yamna hakchina lawi haiki paugi mifam aduda saruk yakiba Ashina Begamna makha tana hairaduna Manipur University ki checksin daba thawong asina fail oire haina Manipur University da makha taba mahai tamnaba form tharabasu lawba yadabana lawhaudre masina mahaki mahai mashing tambagi lambida chauna akaiba pire maram asina thawong asida mari lenaba singna bicheng changbiduna makha taba thoktanaba sinbiu haiki tang 32 da corrigendum thado pirakpani aduna tang 12 sida MU gi last day su oikre adu iba taragadi PG tongnabagi magi form thousand bagi last day su oikre adu itaragadi angang asigi magi tunggi oiba magi career su MU na hatok pire masi desamna line na lawde hairiba exam asida exam controller obigiba exam controller loinana maga mari leinaba masida chenariba mayangi mathakta khudakta Vice Chancellor ki meeting janjara kana masigi matakta
ꯑꯩꯈꯣꯏꯒꯤ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯕꯤꯒꯗꯕꯅꯤ ꯂꯣꯏꯅꯅ ꯇꯉꯥꯏ ꯐꯗ꯭ꯔꯒꯗꯤ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯂꯧꯈ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ MUꯒꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯁꯦꯃꯤꯁꯇꯔ ꯑꯦꯛꯖꯥꯝꯁꯤꯗ ꯊꯥꯈ꯭ꯔꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛꯀꯤ ꯆꯦꯁꯤꯡ ꯑꯁꯤ ꯔꯤꯏꯚꯥꯂꯨꯑꯦꯁꯟ ꯇꯧꯕꯒꯤ ꯇꯥꯟꯖꯥꯗꯨ ꯐꯥꯎꯕ ꯅꯦꯁꯥꯝ ꯗꯤꯃꯥꯟ ꯇꯧꯔꯛꯄ ꯌꯥꯏ Education da mangzaba amasung drug na manghanba haibasi generation amadagi generation ama lana manghalli haibasi Manipur da khunda minariba praja section khudingmakna khangminasi haina Chief Minister Nongthoban Birena phongdorakli Wafamasi Manipur Police Department na sinduna ahanba battalion Manipur Rifles ki banquet hall da pangthokiba drug seizure by Manipur Police ki award ceremony ki thauramda phongdokhibani thauramadu Chief Minister na makhata na hai Telaba matam khara asida international market ta lupa crore chama gi drug yauna masamak yamlaba nisagi potlam singa phaba ngamliba si praja miyam gi mating dagini praja miyam gi support yaudana thabak amata maipak pangamloi good governance haibasi prajana yaba prajana pamba thabak sing maipakna thabak oina onthokpa ngamba aduni haiki drug amasung nishaga mari lenaba isusingda chairak pinaba drug ki fast track court lingnaba thaurang leire lengak asigi pandamdi afaba thabak tawbasingdana ikai khumnaba utpaga loinana reward piba amadi aranba lo kaiba thabak tawbasingbuna maralgi matik chaba chairak pibani haiki Layang mangamdabagi aigi panarakoda aigi manarakoda aigi isanarakoda layang mangamdudana shalaitabadagi compel torumbuye ai hingnab karbaru torumbuye adudi magi layang nabagi sendu lairaba ayusman bharat duna cover to bigrab lak mangagi or CMHT duna lak ani duna cover to bigrab or magi mayum sanaba lairamdabadu aikhoigi yum lising ani gi mathakdane handaki aduda yaw economically backward oiduna lairamba mayamsi tamna economically akhoina lairiba scheme mayamsina thungan giba taragadi tamna ngasagi drug karbar torumiba Habak leitre na upay leitre na drug saram mayam se handarkani haiba adugi potu ne khigi missions matam ma dai khoi operation kamaina sang da leire de khangaba sangba kinaramba law enforcing agencies they are inviting the law enforcing agency illicit business the missing leire oina moina oina I could inform Torga Parlare. These are the scenes. People's oriented to a government. Amani have say, Sina Takane. Thoramaduda Mahut Town Planning Minister T.I. Shyam Kumar na haikibada state asida laiba pharmacy singda phangliba ana layingi oiba hidak langthang sing asi karamba makhalgi hidak langthak singno lona yaba yadabra haibadu state asigi home department na yengsinbagi matam oire haiki ngasigi thoramaduda chief minister na state asidagi drug yauna nisagi oiba potlam sing mapung phana phagatpada chauraba thodang lauduna luchingkhiba nap amasung Manipur police ki kangbu singda lupa lakh taragi shelgi mana amasung certificate sing khutsinaki Honorable Minister, City and Billion, Mana Manipur Minister, what a putting a city, Tangbaya was a gato, like it, Muslim Gilabas the Gazagat, invite or Akanda, I was in the freeway, Indian Parliamentary Post, State Post, Miam Sakalakanda, Kustamaraga, Civil Society, Miam Kusamnarakanda, don't want to have my commission Parakanda, a city, Pura, Parihamdiadi, Karamakadi Pare, have we not there to do the scenery, but drug me, you can see when a scenery, but drug me, you have a sang the Senator, Madam Senator, got a poor Babsi, don't want to one, but I can see. Kanda we sang swallow in them. Children can see the queen. The pharmacist that gave the pangi hidang mams. Subject to collection. Ching do ma'am yaw embassy upon company palm and they put the kangmangam. She gave when the gully can later put us alaganda, the leader Yamakanda. He actually yard pharmacy you'll drug me. She was sectioning I never. She's a home department as over in the similar Kanda. She's the queen. Jin Bidagadi and a Pabu. Academic session 2019-20 ki oina Manipur University da M.Com tamningba mahairoi singi entrance test thasigi tangkun gi ayu pung 13 taba matamda University asigi Department of Commerce da pangthok lagani mahairoi singna matam chana laknana ba amadi entrance test asigi damak thasigi tang 13 19 amadi 18 fawbagi manungda department asidagi admit card laurana ba department asigi head of department na thadorakpa chirol amana khanghalakli Imphal Municipality Corporation suspend taukraba matungda Mahut ki Joint Secretary KSI's Lembabu Corporation asigi anauba administrator oina thopukre Nakalamoromda IMC na konba mafam singda lairiba license paidaba dukan sing athingba thamle loinana IMC na konba mafam singda lairiba building sing Municipality eki wangmada thabak chathaba thengnarabadi logi mateng lauraga action logani haina Mahut Minister Thaunaujam Shyam Kumar na phongdokre Kangla pata laiba quarter da Paumi Singa Unaba Amada Minister Nahai
Manipur Lengaki order amagi matung inna Imphal Municipality Corporation tha taruki oina suspend taukraba matungda Corporation asigi anova administrator oina mahotki Joint Secretary KSI's lembana thopuragani Anova administration asigi makada Singjamai Lamfel Chekon amadi Chingmairong yauna Imphal Municipality na konba mafam singda leiriba dukan sing Niyom chumna IMC gi makada license paibiyu fire extinguisher thambiyu dustbin matik chana thamduna door to door collection tauba yaubiyu dukan marakta leiba lambi singi mafam singda pot yonba yahanbiganu loinana matam chana IMC da pifam thokpa tax pibiyu IMC na konba mafam singda leiriba yum kai singsu building by law ningthina ngakna chatna narba hotnabiyu Mafam kayada niyom gi wangmada parking service tawduna miyam gi chathok chasin tawbada nungaitaba oiriba singna IMC da paw phawduna parking service tawriba du niyom chumna karamba authority gi makhada tawribano haiba khangdokna naba IMC gi mari lenaba official singa laktuna tanabiyu IMC gi micheng makhada green Imphal clean Imphal ohenanaba hotnariba thabak thoram singda pumna makna mateng pangbiyu haina minister na appeal tawrakli license pabi hodaba dukan sing mamang da fire extinguisher thamdaba dukan sing dustbin thamdaba door to door collection jawdaba dukan sing na ngasi dagi numi humni gi manong da madu Imphal Municipal Corporation da chapira kanda madu marilena ba concern officer sing da madu resa tobiyu adu yawbiyu madu yawdragadi x gi makhada dukan sing thong lon bagi amadi logi mateng lawraga khoi action logani Imphal Municipal Corporation ki jaga de ngasi di barja manung ki da koi drainage system fail hoire hirong khudi makta koi ki mong manin da ba gari parking pangki de pisan ba parking ni naina koi ki kham da ba toll tax ki sai na ba adagi parking ki sai na order machet pairaga administrative approval phajana yawdar pai ba parking mayam sisu Imphal Municipal Corporation da la ka da ma mai lem concern officer sing da ma kanana pibano kanana pinamono matam ki habuno haibu do resta do heng mo manung da tawbiyo Novel products based on ethnic designs and fabrics of Northeast Haibahiramda Numit Marini Chupna Chathagadaba training program ama Lamfel da leiba CSIR holda haudokre CSIR gi meeting makada NEIST amadi CLRI ani khutsanaduna pangthokibani training program aduda saruk yakiba revenue captain PD minister Karam Shyamna hai CSIR na sinduna pangthokliba training program asi haurakliba tumgi naha singi afaba lambi amani Nahasing na thabak tawba matamda lever thadarabada soidanamaki mai pakpa ngamgani afaba kunai ama semnaba hotnabada haurakliba nahasingi thaudang yamna chawi CSIR na paikhalakliba training program sing asi lamdam asigi afaba thaurang amani haiki Hariba departments na maruina pinning isi hujikti akoi mioi bagi way of thinking si aduga way of working si am scientific oi ba darkar laiba adu natraga de akoi future si diamna aruba phiba mama lakadaba si uraga khwaidagi maruoi ba mioi bagi adi tungi laibak lab kadoriba human brain masigi brain dagi tholakadaba resource mayam si fajana properly sinanabagi guideline tawbagi thabak ama hariba jaga sida dum satharga lakpane adu akoi ngasi phawda dum mirairaga laibadona tawi akoi miyoibada yamna darkar leiste akoi wakalon se yamna scientific way da akoi wakalon se motivate tawbaduni Manipur Lengaki Luchingba Lauthu Haiduna, Delhi the Ladiba MLA Singa Yanaba Purakle Haiduna, Chief Minister Nongthombam Birena Pauche Amadi, Electronic Media Karada, Fongdokibadu Yumpam Yauda Bawapam Ni Haina, Delhi the Ladiba MLA Maraktagi, MLA Amana Fongdorakli. Impact News na Fangba Pauda, Delhi the Ladiba MLA Sing Aduna, BJP Gi National Working President JP Nadaga Unaduna, Luchingba Sinbada Yanaba Purakle. MLA Marirom Manipur Thokibadu Masamasagi Mayumgi Achinba Tabak Labadagi Thokibani Hairi Chief Minister Nangang Kibu Wapamadu Pau Karimata Kangdana Makelang Bani Haina Pau Asina Makatari Manipur Lengaki Makadala Riba Tongan ba Department Sing Amaga Mating Pinaba Watpana Lomi Singda Matam Chana Ising Pibang Amdabani Haina Agriculture Minister V Hankalian Fongdokre Wafamasi Agriculture Department na Sinduna Tampaki District Singi District Agriculture Office da Pangthokiba Minister Masaga Lomi Singa Hakthengna na Unadana
ꯂꯧꯃꯤꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯍꯥꯏꯈꯤꯕꯅꯤ꯫ ꯏꯝꯐꯥꯜ ꯏꯁꯀꯤ ꯄꯣꯔꯣꯝꯄꯥꯠ ꯑꯃꯗꯤ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯂꯝꯐꯦꯜꯗ ꯂꯩꯕ DAO-ꯁꯤꯡꯗ ꯉꯁꯤ ꯑꯌꯨꯛ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯂꯧꯃꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯁꯤꯡ ꯐꯪꯗꯕ ꯑꯁꯤꯅ ꯂꯧ ꯄꯥꯟꯕ ꯌꯥꯗꯕ ꯃꯇꯥꯡ, RLI ꯁ꯭ꯀꯤꯝꯁꯤꯡ ꯐꯦꯜ ꯑꯣꯏꯕ ꯑꯃꯗꯤ ꯍꯥꯔ ꯃꯇꯝ ꯆꯥꯅ ꯂꯧꯃꯤꯁꯤꯡꯗ ꯐꯪꯍꯟꯕꯤꯅꯕ ꯋꯥꯐꯝ ꯀꯌꯥ ꯄꯨꯈꯠꯂꯛꯈꯤ꯫ ꯂꯧꯃꯤꯁꯤꯡꯒꯤ ꯋꯥꯀꯠ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯏꯁꯤꯡ ꯂꯩꯇꯕꯅ ꯂꯧ ꯄꯥꯟꯕ ꯌꯥꯗꯅ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯋꯥꯊꯣꯛ ꯑꯁꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯂꯨꯝꯅ ꯂꯧꯏ꯫ ꯃꯔꯝ ꯑꯁꯤꯅ ꯏꯁꯤꯡ ꯂꯩꯇꯕ ꯃꯐꯝ ꯀꯌꯥꯗ ꯏꯁꯤꯡ ꯄꯝ ꯄꯤꯗꯨꯅ ꯏꯁꯤꯡ ꯆꯤꯡꯕ, ꯐꯧꯗꯤ ꯍꯨꯟꯕ ꯌꯥꯗꯕ ꯃꯐꯝꯁꯤꯡꯗ ꯂꯧꯍꯣꯜ ꯄꯤꯅꯕ ꯊꯕꯛ ꯄꯥꯏꯈꯠꯂꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯂꯩꯔꯤꯕ RLI ꯁ꯭ꯀꯤꯝꯁꯤꯡ ꯃꯊꯧ ꯅꯤꯡꯊꯤꯅ ꯇꯧꯗ꯭ꯔꯤꯕ ꯑꯁꯤ ꯁ꯭ꯀꯤꯝ ꯑꯁꯤ ꯃꯥꯏꯅꯔ ꯏꯔꯤꯒꯦꯁꯟ, ꯀꯥꯗꯥ ꯑꯃꯗꯤ ꯋꯥꯇꯔ ꯔꯤꯁꯣꯔꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯈꯥꯗ ꯂꯩꯕꯅ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯌꯥꯗꯕꯅ ꯃꯊꯧ ꯇꯧꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯆꯪꯕꯅꯤ꯫ ꯂꯣꯏꯅꯅ ꯏꯁꯤꯡ ꯂꯩꯇꯕ ꯃꯐꯝꯁꯤꯡꯗ ꯋꯥꯇꯔ ꯔꯤꯁꯣꯔꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯏꯁꯤꯡ ꯄꯤꯕ ꯉꯝꯗꯕ ꯂꯧꯃꯤꯁꯤꯡꯗ ꯋꯥꯇꯔ ꯄꯝꯞ ꯄꯤꯔꯕꯁꯨ ꯀꯥꯟꯅꯕ ꯂꯩꯔꯣꯏ ꯍꯥꯏꯈꯤ꯫ ꯍꯥꯔꯒꯤ ꯃꯇꯥꯡꯗ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯍꯥꯔ ꯐꯪꯗꯕꯒꯤ ꯃꯇꯥꯡꯗ ꯃꯃꯥꯡ ꯆꯍꯤꯗ ꯊꯣꯛꯈꯤꯕ ꯍꯥꯔ ꯇꯥꯡꯕꯒꯤ ꯋꯥꯊꯣꯛ ꯑꯗꯨ ꯍꯟꯗꯛ ꯆꯍꯤ ꯑꯁꯤꯗꯗꯤ ꯂꯩꯍꯜꯂꯔꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯂꯧꯃꯤꯁꯤꯡꯅ ꯍꯥꯔꯒꯤꯗꯃꯛ ꯋꯥꯕꯤꯔꯒꯅꯨ ꯍꯥꯏꯈꯤ꯫ ꯄꯇꯥ ꯄꯥꯏꯗꯕ ꯂꯧꯃꯤꯁꯤꯡꯗ ꯍꯥꯔ ꯄꯤꯅꯕꯒꯤꯗꯃꯛ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯀꯦꯟꯗ꯭ꯔꯒꯤ MLA-ꯁꯤꯡꯗ ꯍꯥꯔ ꯕꯦꯒ 1,000 ꯄꯤꯈ꯭ꯔꯦ ꯍꯥꯏꯈꯤ꯫ सर्वे है चलते सेंग एरिया खरा होजिक होमबनी एकोइसु स्टाफसु मरांग काना लेत्रे तसेंग होजिक रिपोर्ट फार्मर सिंग रिपोर्ट मतुंगिना जेंगजरीबगी वानी सी एरिया एरिया सुक चावना इसिंग सुफंग फंगदे हाइबमक्ति लेते जगह खरा तोंगान जगह इसिंग फंग वारे हाइबगी वानी पूरा फंगदबसु नते चांगद लेत्रेबा होजिक फिफमसे इसिंग हाइरदी मखोइना पीद्रदी एकोइसु उपाय लेतेबा इसिंग पीगदब डिपार्टमेंट पीनब अखोसु कन्न प्रेजर पीगे हाइबसिने अदुगा हारगी मरमदे सुकोत वथल्लोय अदु नर्सरी से कोई कम्युनिटी नर्सरी 21 हेक्टर दा सेमखरे। KCP मानबा माइक्रो गैंग खरना मसागी ओइजबा फंगनबा होटनबदा कंगलै मियामदा ओनसिंदुना लेबाक मियामदा तमथीबा चैथेंग पीरिबा असि खुदकता लेपकदबनी हाइना कंगलैपा कम्युनिस्ट पार्टी, मिलिटरी काउंसिल, प्रोग्रेसिवना अकनबा वाफम थमलकली। लोना थिंख्रबा लालहौलुप असिना थादोरकपा चेरोलदा कम्युनिस्ट पार्टीदा युमफम थोंदुना लैरिबा यावोलुप कयानसु वार्निंग थमदना सेलगिदमक महैलोइशंग, लनाइलोइशंग कया बोमगी लू थुमदुना लेबाक मियामगी इखेंग तानबा सिनबा यावोलुप साबसिंग मुथतपदा अमत्ता ओइबगी फिरेप लौमिनसी हाइना मखा तारकली। नोंमगी ओइबा लेमना लायेंगबगी कैम अमा लंगथबाल कुंजा मयाई लेकाइदगी कम्युनिटी हॉल दा पांगथोखरे। कैम अदु सिजा हॉस्पिटल अमदी लंगथबाल कुंजा मयाई लेकाइगी डिवाइन लाइफ क्लब अनीना खुदसमनरगा पांगथोखिबनी। लेमना लायेंगबा अदुदा मियोय 400 रोमना ENT अमदी मिटकी लायोंगसिंग लायेंगखी। लेमना लायेंगबा अदुदा सरुक याखिबा डिवाइन लाइफ क्लब की प्रेसिडेंट येंद्रेमबम इबोपिशकना फोंदोरकपदा हॉस्पिटल दा चतुना लायेंगबा ngamdraba लंगथबाल दा लैबा मियोय सिंगी खल्लगा लेमना लायेंगबगी कैम्प असी पांगथोकपनी हाइरी। लेकाय इसिदर लेबिरिबा आईगी ENT प्रॉब्लम लेरबा हॉस्पिटल चलगा लायेंगबदा खुदोंग चाजदबा मखोइदि खल्लगा सिजो हॉस्पिटल गा खुसमनरगा ngasi tang taratu तारे रामापन इंगदा डिवाइन लाइफ असिदा खुसमनरगा दियंसी क्लबसिना सिंजबि। इम्फाल ईस्ट डिस्ट्रिक्ट की खेरगांव मखा लेकाइदा चही 19 सुबदा ngairiba nupa macha ama swine flu na nabadagi lekhidre hairi। swine flu na लेखिद्रबा अदुगा मरी लेना युमखाइबम एथलेटिक डेवलपमेंट एसोसिएशन थादोरकपा चिरोल अमदा नुपा मचा अदु लाइहौ तौरकले हाइदुना इम्फालदा लायेंगबदा फिबम सोकचिलकपदगी गुवाहाटीदा पुदुना लायेंगलुबदा स्वाइन फ्लूना नारे हाइबा खंगलखिबनी। नुपा मचा अदु लायेंगबा ngamdana ngarang लेखिदबनी अदुबु महाकना लैरमखिबा लेकाय अदुदा लैना मखल असि संदोकलमगदरा हाइबगी चिंगनबा लैरे। लेंगाकी मरी लेनबा सिंगना अथुबदा मीटिंग चंगबियु हाइना क्लब असिना मखा तारकली। रूरल डेवलपमेंट एंड पंचायती राज की मिनिस्टर ओइरिबा थोंगाम विश्वजितना महाकी डिपार्टमेंट की ऑफिशियल सिंगदा MGNREGS की नुमित चामनी की थबक पीबा अदु यौननबा स्कीम असी मथौ निथिना तौहल्लु हाइना पाउताक पीखरे। बाबूपरागी न्यू सेक्रेटरीट लैबा मिनिस्टर असी की ऑफिस दा पांगथोकिबा रिव्यू मीटिंग दा सरुक याखिबा
ngakpigani district commissioner amasung district program coordinator singda July thagi tang kuntra mathoi faubada numit kuntrani thabak sunabagi estimate sing thagalau MGNREGA scheme gi kanaba phangpham thoktaba singna card paiduna kanaba launaba hotnaribra haibadu kupna yengsinduna maming kakthatlu hainasu pautak pikhi matang swaisida break amalawjage break ki matungda miyamna traffic signal niyom ngakna chatnaba smart society na imphal gi maru oiba mafam singda awareness campaign chathakibagi pau amadi Manipur amasung malim gi tongan tongan ba ipau sing puduna lakchege impact news pa miching ta don lebi mayam bu mukhana taram nokchure bulletin asigi makha ta pau miyam da pizari Miyambu traffic signal niyom ngakna chana hanabagi wakhalonda Salai Holdings Private Limited ki masalo shangama oiriba Smart Society na sinduna Imphal gi maru oiba mafam singda awareness campaign chatkre chahi khara asida sabagi chang khanghen hengalakpa asida transportation sector na achoba mating pangli gari achoba macha thauriba miyambu sector asina akoibagi phibam da piriba ithil khanghanabagi tangai fadaba leibana Khongthang asi paikhalakpani haina Smart Society ki project coordinator Ais Jordhana Fongdokre Kwa Kaithel Traffic Island da Paumi Singho unabada Jordhana traffic signal niyom gi matung inna gari lepnanaba khanghalakpa matamda miyamna gari gi engine muthatpagi hainabi thambiyu engine panba gari singdagi tholakpa hu chelaba maikhu sing asina miyoibagi hakchang da sokhanbata natana aingasagi phibamda chauna ahongba lakhanduna sabagi chang hengat hali Mahakna makha taraduna ngasi Smart Society na mahiroi kayaga loinana changsiliba campaign asigi manung chana mafam kayada paktak nana u char sing thaduna akoibagi phibam yokhatna bahotnagani haina mahakna fongdoki Imphal West Commando na lokhatpa Cheksil Thaurangi manung chana Polo Ground MPP office tamadi BT Road ki akoibada thiumbagi thabak chathakre Imphal West ki additional SP operation AG Sharma gi micheng makhada ngasi numidang wairam pung manga tabadagi pung 3 ka minute 10 chatpa fauba pung amaga minute 10 chupna chathakhiba thihumba aduda punna miyoi chamaga humphumanga wahang pahang chathaki Wahang pahang chathabada masagi saktak chi yaudaba miyoi kungani thoi lokhatuna makha tana wahang pahang chathanaba city police station da kutsinaki Manipur Ancient and Historical Monument and Archaeological Site and Remains Act 1976 ki makhada ngak sheliba thong nambonbi ningthina yengshin bidabana ningkhaiba haure Khwairambal Kaithelga Sagonaduna Laklaba Maru Oiba Khong Lambi Thong Asi Manipur gi Ningthau Maharaja Chandrakirti gi Matam Inglising Amaga Chanipal Yankhai Marida Saduna Matam Adugi Manipur gi Chief Forest Officer Longjam Dharmana Sangaram Kibani Inglising Amaga Chamapal Marfutarani Thoigi August ki tang Taramathoida Lengakna Thokiba Order Amagi Matung Ina Thong Asibu Protected Area Oina Lauthokibani Yumbi Makong Singki Marakta Chekli na Ningthina Semba Thong Asigi Nongchup Thangba Sarukta Chauna Hokibana Nong Khajikana Churakpada Thong Asi Chenthakhigadra Haibagi Mipainingai Oiba Phibamda Leire Loinana Thong Asina Ningthina Semjin Sajinbra Loidriba Phauba Thingzille Haina Public Works Department na Miyamda Paujelakli Nupi macha amabu nupi oibigi kai khumnaba manghanbada chenabani haiba nupa ama special judge poksho senapati da puthokre maralaiba miyoi adu court puthorakpada nupi macha adugi imung manung na irang hauki thaudok aduda chenariba nupa adu none district ki nungte karwan mongdagi asin chahi yankhai apokpa mangai nga kawi hairi Thaudok asigi matangda victim gi imungna Senapati Women's Police Station da report tawraba matung Senapati amani none Oshina luchingba police ki team na none district ki mafam amadagi phakibani panba yabadi thaudok asigi matangda special judge poksho Senapati da YL chathaduna lakhibani
Dhanamanturi College of Science Students Union की session 2018-19 Boys Common Room की secretary ओइरंबा प्रियानंद यांगलेमना मनुंग मतम चादना हौखिबा जुलाई की तांग 13 दा लेखितबदा Joint Students Forum Dhanamanturi University इम्फाल थादोरक पचिरोल अमदा नुंगाइतबा फोंदोरकली National Food Security Act English Singani Tarahumdu की मखादा फंगफम थोकपा चेंग था तरेत हेंगना फगलक्तबदगी National Food Security Act Development Committee खुराई साजो लेकाई मियामना चेंग फंगहलु हाइबा डिमांड तौरदुना वाकत खोंगचत चतख्रे लोइनना चीफ मिनिस्टर नोंथोंबम बिरेना चेंग फंगद्रिबा सिगी मतांगदा अहेनबा मिचेंग चंगबिदुना मियामगी फंगदना लेरिबा चेंग सिंग अतुबदा फंगहन्नबा होटनबियु हाइनसु रैली अदुदा सरुक याकिबा इमा इबेल सिंगना अपील तौरकली वाकत खोंगचत अदु खुराई लाई खुरेंबी कम्युनिटी हॉल दगी हौरगा खुराई लमलोंग यौरकपदा Security personnel singna thatuna thamki tungda wakat khongchat adu Imphal East DC complex romda mamai leiduna chatki loinana khuragi miyamda pithoktana leiriba tha taret ki cheng amata watana pithoknaba amadi fair price shop hangdoknaba memorandum amasu chief minister da pishingani haiki wakat khongchat adu da saruk yakiba National Food Security Act Development Committee ki advisor RK Amushanana phongdorakpada BJP na luchingba lengak asi lakpadagi haujik pithoktana leiriba tha taret ki cheng asi yauna mamangi Congress lengak leiringai matamda tha taran mathogi pithoktana leikiba cheng su mari lenaba singna thigatuna atubada pithok pinaba lengak asibu luchingliba Chief Minister Nongthombam Birena hotnabiu haina appeal tawraki खुराई की चेंग दे हंदक की था तरेट सिगत नते हंदक की बिरेन लुचिंग मलेंगाक लाक्तनेदा ममांग दसो ममांग की लेंगाक इबो बिना चीफ मिनिस्टर ओइबा मतमदा खुराई की प्रजा की था तरा माथोय की चेंग जे मसी जो मत खरबनी खुराई की ममांग की सरकार न मत खिबा चेंग था तरा माथोय दो अमत वातन पीबी होइदना चीफ मिनिस्टर मसाद मेमोरेंडम पीग्रबनी चीफ मिनिस्टर ने मतो सोइदना तौगनी आई हुरान बयाब नते करप्शन थेंगनरिबनी खुराई की लाइरो प्रजा की चेंग था तरा माथोय की मटपदो फारगा मधु दंदी पीगनी हाइबसे चल्लिब डेलीगेट सिंगदा मयक सेंगना ऑनरेबल चीफ मिनिस्टर ओइबिरिबा बिरेन हाइकिबनी मधुना कदाइदा चतखरे हौजिकी था तरेत की वाफम जिलाको मतमदा लेपांग मिया ममांगना थोलको मतमदा मणिपुर की चीफ मिनिस्टर न तुमिना लेथोइबिसि करिगिनो चेंग फंगदबदगी मतंगदा खुराई फेयर प्राइस शॉप कमिटी खुराई केंद्र डेवलपमेंट कमिटी अमदी JAC अगेंस्ट bomb blast at खुराई साजोल लेकाइना हयेंग अयु पुंग तरुक्तगी मतम कक्तना बंद तौगनी हाइना तौरंबा अदु याशिनबा पुरकपदगी हंदोखरे असेंबली कंस्टिट्युएंसी असिगी मियामगी फंगफम थोकपा था मंगागी चेंग अथुबा मतमदा पीरगनी हाइना कॉन्ट्रैक्टर एसोसिएशन फूड एंड सिविल सप्लाईना थाजबा पीरकपदगी खोंजंग असि हंदोखिबनी नुमित कयानिगी ममांगदगी वारोइशिन पुरकपा ngamdana lakpa issue asibu loisinaba contractor association asina achauba daita lawrakpada खुराई MLA L Shushindro की माइकैदगी थागतपा फोंदोरकली तिनसित रोता लैबा MLA की युमदा पांगथोपा पौमिसिंगा उनाबदा MLA L Shushindrona ममांगदा पिरखिबा था अमगी चेंग थारगा ngasi था अनिगी चेंग पिरकले लेमहौरिबा था अनिगी चेंगना था सिगी मनुंगदा पिरकलगनी हाइना कॉन्ट्रैक्टर एसोसिएशन ना थाजबा पिरकले हाइकी लोइनना मियामगी फंगफम थोकपा चाकथुंग सुना फंगहन्नबा होटनबदा अचौबा थौदांग लौखिबा असेंबली कंस्टिट्युएंसी असिगी मियाम अमदी खोंजंग असिबु पुंगनिंग थौगत पिरकपा मणिपुर की मियामबु MLA ना तौबिमल खंगबा अमदी थागतपा फोंदोरकी मिहुत अमु ओइबगी ओइना आइनासु ओइरबनिना आइनासु मियामगिदमक्ता सोइदना फंगनगनी हाइबा अदु एश्योरेंस अमा इन मियामदा थमजगिबदो मदु आइना नसी मियामगि होमदा थमजरिसिनी अदुना मियाम पुनमकना लाना प्रोपेगंडा तौबा लाना संतोपिबा अमसुंग लाना मियामदा तौबिबसि तौबिगनो लाना खलनबिगनो अदुना असेंबना सिदी मियामगि मफमदा उरमे लालिबसि कनानो हाइबसि मियामना लोइना हेना खंगे अदुना होजि हाइदिबा पुनमक्सि अखोइ वालौरिबा था मसिंग मियाम पुनमक्सि लोइना फंगनी JAC against bomb blast at खुराई साजो लेकाई अमसुंग CSO मैमना हयेंदगी मतम कक्तना बन कौजबदु येथोकजरे मणिपुर कॉन्ट्रैक्टर एसोसिएशन FCS की प्रेसिडेंट यावना मिहु लाकपिदुना अखोई कॉन्ट्रैक्टरना पीनी हाइबा थामंगा चेंग अदु पिबिरगनी हाइना एश्योरेंस पिबिरमबदगी अखोई बनजे हंदोकजबनी Manipur Rifles MR Mail 2016 batch की selected candidate Chamriga Nifumatagi appointment PWG Mayok Tangasi Manipur Rifles MR Mail 2016 batch की selected candidate Singna Sinduna Kaisam Pat Lay Majam Lekai Degi Hauduna rally chatkre
Rally adu Kaishampat yaurakpada Manipur police na thingduna makha tana chalhankhidre. Rally adu da saruk yakiba imtiasna paumi singda fongdorakpada Manipur Rifles MR Male 2016 batch ki selected candidate Chamriga Nifumathogi appointment pidrabadi hayengdagi hauduna district khudingmakta akanba khongchang changsilagani hairi. था तरुक तरेत सूर्य हजि पबो लेरिसे दो अदुम सुमाय नमछल थमगदि अखोजु फरक तारनि अखोगी अवाबसे गवर्नमेंट पालिबसिन ख उबियो अखोय ममांग द क्यारा गन खबर द पाउद मैम हापचरबनि दो हजि पबो केसम उबिदन लेंगाकना अखोगी अवाबसे उबिदन लेरे दो तौमिनकीबा बैच 2016 गी पुलिस अदगी जेलर सिंग लोइना मोइदो अपॉइंटमेंट पीदना ट्रेनिंग फोबो लोइरबनि अदो हजि पबो अपॉइंटमेंट पीबिदन लेबसे अखोय गवर्नमेंट पालिबा लेंगाकसिन ख उबियो अदो नान पाउद हापकिबदुसो केसम थौसाबिदोबना तौ लेबदो अखोयगी अवाबसे ख उबियो नाइबने अदुगी प्रोटेस्ट ने से चचरिसे Kanchipurda leiba Imphal Public School IPS da tha sigi haukiba tang 12 da sakhangdaba singna bom thamchilambagi thawongbu Laishang Hidden Protection Development Authority kyam gaina thadorak pachirol amada nungaitaba fongdorakli Handak marak lamdam asida nupi singna masagi moral mangtharakpa amadi nupigi oiba tongan ba wathok kaya thorakliba asi hantha hanabagi pandamda ima laishem inat loisang na sinduna tengban ba mapugi maphamda thaunibagi thauram ama pangthokre Imphal Eastki Nongpok Chingu Thong Maitai Laikol Seloi Laimai Ching Tharo Sibilok ta pangthokiba ngasigi thauram aduga mari leinana ima laishem inat loisangi secretary ahebam lairik leimana hai hauziki matamda nupi oibisingna nupi ama oibagi lamchat sajatta nongmagi ahongba lakle nupagi lichat chatpa nupi kaya tholaktuna khunai ama sembada nupi gi chauraba thodang lei haiba asi kaunarakle maram asina lamdam asida nongma kangdana maumangba nupi oibisingbu mihat mupulgi thodok yumda mane mamau punba yadabagi thodok kaya thorakli hairiba thodok asi makhatana lamdam asida thokhandana bagidamak ngasigi thaunibagi thauram asi pangthokpani haiki Damasya tholak liba mayam isa ningo loibi kaya gi mapunsi pikhamnaraba mama oibi kaya na mama oiselaktraba manem na mamu bu ot naibiba mamu na manem nusidaba mauna mapuroi babu hatpa mapuroi bana manai nubi hatpa ngasigi nupi singse asengba nupi se kadai da kari oirakpano habise haifam khangaktre asigum laba langol lang tai sta tholak liba thodo wa thok kaya sibu kharada oisu kanbangam jagadra mama asengba mama haibado oibangam gadra haibagi wakhalondang panthau ipana takpiba ya thangdubu laujaraga ngasigi ira thongni si pangjabani Film Acting Training Institute na sinduna tha sigi tangkunga mari dagi hauduna numit nipani chupna chathagadaba acting workshop ta saruk yaningba acting singbu pamjaba singna Lamfel Sankar Hall da laiba institute asigi loishang dagi akupa maro lawbiyo haina FATI gi Managing Director na thadorak pachirol amana khanghalakli Athopam Rajkumari da International Indian Besties Award 2019 mana phanglakpa Saina Institute of Medical Sciences ki School of Nursing ki maikai dagi thagatpa fongdorakli award adu Jaipur da laiba Gyan Bihar University ki Auditorium Hall da khutsinarakhibani Saina Institute of Medical Science ki School of Nursing ki principal oiriba Rai Kumari ngasi Imphal International Airport ta thunglabaga institute asigi mahiroi amadi oja singna taramna okhi NRB Foundation amadi Bhavya International sinba handaki ahan boina sinba 2019 ge award ne ada haribe award asi aina 2013 dagi tawjarapa social activities haragadi aikoina orphanage ki anga orphanage ta leiba anga sigi damukta tawjarapa amadi infected HIV infected amadi affected anga singi damukta tawjarapa social activities macha haraga blood donation female sex workers singi da awareness sing piba amadi atay atopa first era singba aigi profession ga jumari lena jaba awareness kaya gum bizaruba adugida akhoi gi nungai ba phongdo poina masigi hariba International Indian Besties Award 2019 ji aingonda ju pibirapani Hauzik sanabagi pauda Indian Super League amadi Manipur 11 ki sanaroi singna maruk mapang oibagi football match ama tha sigi tang 18 da sananagani hairi
Cookie Students Organization Sintuna Kumalampak Man Stadium da tha sigi tang taramapangi nungthilpung anida sanaragani haina chirol amada khanghalakli. Manipur lengakna sanaroi singbu mating pangba watpana lamdamasigi sanaroi kayana atopa state ki mahut sinduna saruk yarakpani. Lengakna phaigak phaina leplarabada karamba sanaroina miramgi mihut singadoribano haina Nepal da pangthokadoriba taranithoirak suba South Asian Bodybuilding and Physics Sports Championship ta Manipur gi mahut sinduna saruk yagadoriba sanaroi Laiton Jam Rishikantana pentaba fongdorakli. Tha asigi tang taranipan dagi kunmathoi fauba Nepal gi Kathmandu da chathagadoriba championship asigi mangoinana Coordinating Committee of All Manipur Youth and Students Welfare Association sinduna sanaroi asibu yaifa mangol amadi mating pibagi thoramda waphamasi mahakna fongdokibani panbayai sanaroi Rishikantana haukiba chahi khara asida Junior Mr. Asia Junior Mr. World gi mana lauduna malemda iramdam asibu sakta kiba sanaroi amani Bhairodan Maxwell Hindi Primary School da pangthokiba thawramaduda sarukya kiba Coordinating Committee ki Convener K.I. Rameshona Sana Khonabagi Lamda Achoba Phampak ama kalliba lamdam asigi sanaroi singbu yokhatpada lengakna achoba thaudang lauhaningi lamdam asigi sanaroi anambana lairaba oibana makhoibu mating pibinaba leitabadagi ningba kaikhiba amadi masana singdagi lapthokhiba kayani haina pendaba fongduki loinana sanaroi Rishikantana chahi asigi September thada Mongolia da pangthokadoriba Mr. Asia da saruk yagadoriba asidagidi sanaroi asigi achangba selfam gi saruk ayamba committee asina puthoknaba hotnagani haina phongdoki ngasigi thawramaduga mari lenana Robotech Imphal gi Managing Director Mantosh Kumar gi maikaidagi su sanaroi Rishikanta da khudolpot piduna pukning thawatki Sports person nama wena koi gi masih bokda support phang dose koi government gi makai gi recognize su layer India government recognize to bagi keno su pair ba duga government gi wahim da oiga su tawa phang dose masi ai lam lai bak thiben masi yam penjade koi masi yam ikai ningai ni tasing hai ga di masi koi na support tok de habne koi Manipur government kai mo support tok birum ga di mo kesu ma pan da le mo adu Manipur gi mingcha se he na su manga lai ga dra hai na khanje Mr. Asia gi koi gi Nepal pangthok doriba Mr. Asia si chat pa kan si da koi gi well wishes hai tare koi Bhairodan School ga pulla kanda Mongol Arsibat ma chat pa gi koi pijabani Manipur gi sanaroi singna national and international gi koi gi phambak ta koi gi sana khona bagi koi mafam yam chauna kallaga lai sagi maro government na ju kari gum hiram ta miang changbi da coordinating committee gi maikai de ngai ta phawi loyana mari lai na authority singna su sagi power house ne hariba अखोगी स्पोर्ट्स की मणिपुर सिदा अहेन बम यंग चंगबिरा कांदा सानरोई सिंग सिबु मपुंग फाबा मतिंग लेबा सानरोई पुथोकपदा गवर्नमेंट की जो अचौबा दायित्व लौबियु हाइना आइना मीडिया की थ्रू थमजगे Manipur Amateur Boxing Association Maba na thadorok chirol amada chahi asigi August thada Maba gi AGM pangthokpa yabagi oithokpa leiba maramna Maba gi member singna tha sigi kunmathoi fawbagi manungda accreditation sanabagi damak masa masagi passport size aniga konana Kumalampak Arena Boxing da lagduna pikhalaknaba khanghalakli Aroi bada bulletin asigi headline samhona miyamda thamjari School Fagalhansi scheme ki makhada Kendra Humfuda School Amam Semgatnaba State budget ta lupa crore kungamari year mark tawduna thamle haina Chief Minister Nongthama Birena Fogdorakle Manipur University na lauba chahi asigi BSc Geology Honors last semester exam da fail oire haina lautokrabi mahiroi ama Manipur pumbagi ahum suba position taramle Lamdam asidagi nishagi potlam sing phagatpada achauba thaudang laukiba nap amadi Manipur police ki team singda Chief Minister na manapiduna pukning thawatri IMC na konba mafam singda laiba license pai daba dukan sing athing bathamle municipality ek ki wangmada laiba building sing ek action lokhalagani haina mahot minister TI Shyam Kumar na check siwa thamlasi Manipur lenga ki makhada laiba department sing mating pinaba watpadagi longmi singda matam chana ising piba ngamdabani haina agriculture minister B Hankhaliana nunangba phongdokre
अमसुंग पुवारीगा सागोनदुना लाक्लबा थोंग नंबोनबी मरी नैनबसिंगना येंसिनबा वाटपदगी निखाइबा हौरे अथुबदा मिटिंग चंग्रबदी निखुतगनी